ꯊꯤꯔꯦ ꯁꯛꯁꯦ ꯅꯁꯥꯗ ꯀꯟꯐꯤꯗꯦꯟ ꯂꯩꯕ ꯑꯣꯏꯔꯣ ꯊꯤꯔꯦꯅ ꯍꯥꯏꯅꯨ ꯃꯤꯅ ꯍꯥꯏꯍꯜꯂꯛꯑꯣ ꯊꯤꯔꯦ ꯍꯥꯏ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯨꯛꯕꯥꯡ ꯄꯨꯔ ꯂꯥꯛꯑꯦ ꯑꯗꯨꯁꯨ ꯆꯤꯛꯀꯟ ꯃꯨꯛꯕꯥꯡꯅꯤ ꯉꯁꯤ ꯆꯤꯛꯀꯟ ꯌꯥꯝ ꯆꯥꯛꯀꯟ ꯋꯥꯅ ꯊꯣꯡꯕ ꯃꯨꯛꯕꯥꯡꯅꯤ ꯉꯁꯤꯁꯤꯗꯤ ꯌꯥꯝ ꯋꯥꯕ ꯍꯥꯏꯁꯦ ꯑꯂꯣꯏꯕꯤꯅꯤ ꯋꯥꯔꯤꯁꯦ ꯃꯥꯒꯤ ꯄꯣꯠꯆꯩ ꯊꯤꯕꯗ ꯑꯂꯣꯏꯕꯤ ꯑꯗꯨ ꯐꯔꯦ ꯃꯌꯥꯝ ꯆꯥꯖꯔꯒꯦ ꯋꯥ ꯌꯥꯝ ꯉꯥꯡꯉꯔꯣꯏ ꯆꯥꯛ ꯂꯥꯝꯃꯦ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦ ꯋꯥ ꯉꯥꯡꯕꯒꯤ ꯅꯪ ꯁ꯭ꯀꯤꯟꯗ ꯆꯥꯛ ꯀꯩꯝꯇ ꯍꯣꯏ ꯀꯥꯟꯅꯕ ꯍꯥꯏꯕꯨ ꯁ꯭ꯀꯤꯟ ꯆꯥꯗꯕ ꯃꯤ ꯃꯅꯥꯛꯇ ꯐꯝꯃꯕꯅꯤꯅ ꯆꯥꯕꯩꯗꯤ ꯀꯥꯟꯅꯩ ꯃꯥꯅꯦ ꯅꯪ ꯃꯇꯨꯝ ꯆꯥ ꯑꯩ ꯃꯇꯨꯝ ꯄꯤꯔꯛꯀꯦ ꯍꯣꯏ ꯑꯗꯣ ꯂꯦগ ꯄꯤꯁ ꯌꯥꯎꯔꯛꯇꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯋꯥꯈꯜ ꯑꯗꯨꯒꯤ ꯋꯥꯈꯜ ꯂꯩꯔꯨꯗ꯭ꯔꯦꯕ ꯑꯩꯅ ꯃꯈꯣꯡꯗꯪ ꯂꯧꯔ ꯂꯥꯛꯑꯦꯕ ꯂꯧꯊꯣꯛꯄꯤꯒꯦ ꯁ꯭ꯋꯥꯏꯗ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦꯕ ꯍꯤꯟꯖꯥꯡ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯋꯦ ꯍꯩꯔꯦ ꯏꯆꯦ ꯆꯥꯒꯤ ꯔꯦꯁꯤꯄꯤ ꯏꯅꯥꯎꯄꯤꯒ ꯍꯩꯔꯦ ꯏꯆꯦ ꯆꯥꯒꯤ ꯔꯦꯁꯤꯄꯤ ꯂꯦꯕꯨ ꯁꯤꯟꯖꯜꯂꯣ ꯃꯍꯤ ꯊꯣꯛꯇꯦꯅꯦ ꯑꯩꯈꯣꯏ ꯂꯦꯕꯨꯁꯦ ꯑꯁ ꯆꯥꯎꯔꯒ ꯊꯣꯛꯄꯅꯤ ꯍꯩꯖꯤꯡ ꯐꯥꯗꯕ ꯑꯃ ꯍꯦꯛꯆꯜꯂꯦ ꯑꯆꯧꯕ ꯑꯃ ꯅꯍꯥꯟ ꯍꯦꯛꯄꯅꯦꯕ ꯑꯗꯣ ꯀꯩꯅꯣ ꯇꯧꯋꯦ ꯍꯥꯎꯔꯦ ꯊꯨꯝꯁꯨ ꯀꯩꯅꯣ ꯇꯧꯋꯦ ꯂꯥꯏꯠꯁꯤꯒ ꯃꯤꯠꯀ ꯂꯣꯏ ꯊꯛꯑꯦ ꯎꯃ ꯑꯃꯨꯔꯩ ꯍꯥꯏꯕ ꯄꯛꯆꯕꯅꯤ ꯃꯈꯣꯡ ꯆꯤꯛꯀꯦ ꯉꯁꯤꯗꯤ ꯑꯍꯥꯟꯕ ꯄꯨꯟꯁꯤ ꯉꯁꯤꯗꯤ ꯇꯥꯔꯕꯣ ꯁꯝꯂꯥꯡ ꯁꯥꯡꯉꯁꯨ ꯋꯥꯏ ꯑꯗꯨ ꯇꯥꯗꯣꯏꯅꯦ ꯈꯨꯖꯤꯟꯒ ꯂꯧꯊꯣꯛꯑꯝꯗꯦ ꯏꯕꯦꯝꯃ ꯋꯥ ꯃꯣꯏ ꯉꯁꯥꯏ ꯀꯧꯔꯛꯄꯅꯦ ꯑꯗꯨ ꯑꯩꯈꯣꯏꯅ ꯂꯧꯔꯒ ꯍꯥꯞꯇꯣꯏꯅꯤꯅ ꯂꯧꯍꯧꯔꯣꯏ ꯂꯧꯗ꯭ꯔꯗꯤ ꯃꯣꯏ ꯑꯥꯗꯩ ꯂꯧꯔꯛꯏꯅꯦ ꯑꯦ ꯑꯩꯗꯤ ꯂꯧꯊꯣꯛꯑꯦꯀꯣ ꯃꯣꯏ ꯑꯥꯗꯩ ꯌꯥꯏꯔꯛꯄꯅꯦ ꯌꯥꯏꯔꯛꯄꯗꯩ ꯑꯗꯨꯝ ꯍꯥꯏꯗꯤꯅꯦ ꯃꯍꯤ ꯇꯥꯃꯛꯄꯗꯣ ꯍꯤꯟꯖꯥꯡꯗꯣ ꯃꯍꯤ ꯌꯥꯎꯕꯩꯅꯦ ꯑꯝꯇ ꯊꯣꯡꯉꯦ ꯍꯥꯞꯄꯨꯅꯨ ꯍꯥꯏꯔ ꯑꯃꯨꯛꯀ ꯈꯤꯇꯪ ꯊꯥꯎꯗ ꯃꯈꯣꯡꯗꯤ ꯄꯨꯟꯅ ꯆꯤꯛꯁꯤꯜꯂꯣ ꯉꯥꯏꯈꯣ ꯊꯝꯃꯦꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯣꯅꯦ ꯁꯥ ꯃꯔꯣꯏꯁꯦ ꯍꯥꯎꯋꯦ ꯀꯩꯅꯣ ꯁꯥꯏꯕ 1 2 3 ꯊꯝꯃꯦ ꯑꯋꯥꯕꯤꯅꯤ ꯚꯤꯗꯤꯑꯣ ꯅꯝꯕꯩ ꯄꯩꯁꯥ ꯂꯩꯇꯉꯥꯏ ꯂꯨꯄꯥ 200 ꯀꯞꯈ꯭ꯔꯦ ꯇꯧꯕꯤꯗꯨ ꯍꯥꯎꯋꯦ ꯍꯥꯎꯔꯦ ꯆꯥꯛꯁꯤ ꯂꯣꯏ ꯆꯥꯊꯣꯛ ꯆꯥꯁꯤ ꯄꯨꯟꯅ ꯐꯦꯟ ꯃꯈꯣꯟꯁꯤꯅ ꯆꯨꯔꯨꯗꯤ ꯂꯥꯡꯉꯅꯤꯀꯣ ꯑꯗꯨꯕꯨꯗꯤ ꯀꯥꯏꯗꯦ ꯐꯣꯟ ꯀꯟꯕꯤꯔꯝꯕ ꯍꯣꯏ ꯑꯩꯈꯣꯏ ꯌꯨꯝ ꯀꯟꯅ ꯁꯦꯝꯃꯤꯕꯀꯣ ꯑꯗꯨꯅ ꯃꯤꯁꯇ꯭ꯔꯤꯁꯦ ꯊꯥ ꯑꯃ ꯊꯝꯃꯤꯅꯦ ꯑꯩꯈꯣꯏ ꯃꯨꯛꯕꯥꯡ ꯑꯝꯇ ꯇꯧꯒꯦꯅ ꯋꯥꯔꯤ ꯁꯥꯟꯅꯉꯥꯏ ꯊꯣꯛꯂꯛꯇ꯭ꯔꯥ ꯅꯪ ꯍꯥꯏꯔꯣ ꯂꯤꯔꯣ ꯑꯩꯁꯨ ꯍꯥꯏꯗꯣꯔꯛꯀꯦ ꯍꯥꯏꯔꯣ ꯑꯄꯥꯝꯕ
Bám quỳ. Anh rong thấy gì vậy? Anh nóng bỏng ra. Anh nào đi yên không phải chẳng nghe gì. Cứ cho cho bạn ăn thôi. Nào muốn cho bây giờ. Cái làm gì làm luôn kìa. Dünyada kwaydaki hava 보다 öyle işin. 이 점점 봐. 많아. Đừng tí hay gì tía sẽ bộ tên gì mình nằm ở đây tía sẽ bộ tên những gì trả đi chạy ngay tập chúng ta này 많이 chạy ngay tập mà 많이. không được quay rồi tao quay nhà của bạn gì thôi tao quay işin de direktör var. em không cái nó có gì lắm Ne yapar? ngon trả cái tôi để quay xong này lên phải Mina mang cha hina da bir de bunu hikaye. Çok bahit de. ai hàng cái tôi đi chị hàng kia bảo hay đi 난 나고 있나 봐도 봐도 아니 오늘 사자를 팀이 하러 와. 내가 많이 좀 자자자 이게 Habidi ay apabagi oragadi charoy. 날 맞아도 왜? Adudi talla chanedi. Ay abang po to gawin ito halo halo. 바로 나도 그래. Nupa ta doy. Kan bian stone ni. Habidi ay apam banung sibulo. Mang to accept the banana. 아니 어머 뭐 하러 가도 루홍가 부디 hồi phải 루홍가 부디 hồi 하러 가서 루홍 đi phao thì cái nó Ngan nu cha ba xem how we ngan nu cha xem no ma. ra được nó Tham cha cha. hào em hào Cha ban. một người vậy đó nó cả cái nhang một cái rồi sao em tham vào cái mèo quá đâu bị Suspend gitu. 싸버린다 포커스 들어가게 나지 바람들이 많이 혼자 이제 Ako'y cha ba hito ba mubang to ba hito ba ya. 아니 미노보다 약간 싸는 거 포커다 보고 우리 그냥 이제 더 하이따래고 Sida ba tani? 미노 시다도 Man. 그런 양이 하고 그냥 헤이 Maway ba yan? yin đồng bây giờ yin đồng bây giờ mọi người bây giờ Modern màu những cái nó. hồi con vậy Kasi kan chat nabi matungin ni chat siya lagi. Wado di ba? bao nhiêu Sumda. Sabi di skin đồng nó xin đây rồi meron. Chat nabi cái dress to set lak traga di. Minanok na ito di. matong matungin na sana bi Hoy chat nabi hay na kaya dyan mo suto wadi pate. mana chúng Ko yan dyan daloy. yan chuyên rồi Yan dyan daloy. Ma'am nangang na pa doon na opinion ni na ko. thôi rồi Ako na tawag sa dyan loy. mà siêu vào cái đầu rồi Ha? mà siêu vào cái đầu rồi ạ Mani. Video namjari kaya Rojara kunci ya sino. Ki o makong ya tan ba anh chik pang. Ay hay na ba. 이거 입에 많이 있는데 Nati ay hay na dala habi di ngam drive chik pa. Okay. Selek pa si arma di haw dong da. Moy da. Ano matam na niya? Hay ba ba?
leg piece ꯄꯤꯌꯨ wings ꯄꯤꯌꯨ ꯍꯥꯏꯅ ꯑꯩꯗꯤ wings ꯌꯥꯝ ꯍꯥꯎꯖꯩ leg piece ꯇꯩꯁꯨ wingsꯅ ꯍꯥꯎꯕ ꯍꯦꯜꯂꯦ ꯄꯤꯁꯤꯀꯣ ꯍꯥꯏꯗꯤ ꯃꯇꯥꯏ ꯃꯇꯥꯏ ꯆꯥꯔ ꯃꯅꯨꯡꯒꯤꯗꯣ ꯑꯗꯨ ꯍꯥꯎꯇꯦ ꯃꯌꯥꯏꯒꯤ ꯏꯟꯁꯥꯡ ꯉꯥꯛꯇ ꯑꯣꯏꯕ ꯃꯨꯟꯕꯨꯗꯤ ꯃꯨꯜꯂꯤꯀꯣ ꯃꯨꯟꯅ ꯊꯣꯡꯉꯗꯤ ꯑꯗꯨꯁꯨ ꯍꯥꯎꯇꯦ ꯏꯁ ꯑꯩ ꯑꯩꯈꯣꯏ ꯊꯣꯏꯗꯣꯏ ꯅꯍꯥꯟ ꯊꯣꯡꯉ ꯄꯤꯖꯕ ꯃꯨꯜꯂꯝꯗꯕꯩ ꯋꯥꯅꯤ ꯏꯔꯥꯡꯅ ꯄꯤꯊꯣꯔꯛꯄꯒꯤ ꯏ ꯆꯪꯕꯗꯣ ꯌꯥꯔꯦ ꯍꯥꯏꯔꯛꯑꯅꯨ ꯅꯍꯥꯟꯃꯨꯛꯀꯤ ꯅꯤꯡꯁꯤꯡꯕ꯭ꯔꯥ ꯌꯥꯔꯦ ꯑꯗꯨꯗꯤ ꯄꯦꯜꯂꯦ ꯑꯗꯨꯗꯤ ꯄꯨꯡꯃꯨꯟ ꯃꯨꯟꯗꯦꯍꯦ ꯌꯦꯟ ꯃꯄꯨꯝ ꯂꯥꯏꯕꯨ ꯑꯗꯨꯗꯤ ꯑꯩꯅ ꯊꯣꯡꯖꯕꯅꯤ ꯁꯤꯔꯝꯅꯤ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯌꯦꯔꯨꯝ ꯊꯣꯡꯕꯗꯣ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯊꯣꯡꯖꯕ ꯑꯣꯏꯕ ꯑꯗꯩ ꯍꯩꯇꯕ ꯊꯣꯡꯅꯤꯡꯉꯥꯏ ꯄꯣꯠꯁꯨ ꯐꯖꯅ ꯂꯩꯇꯕ ꯑꯩꯈꯣꯏꯗ ꯑꯗꯨꯃꯥꯏꯅ ꯃꯑꯣꯡꯗ ꯈꯥꯡꯉ ꯊꯣꯡꯕ ꯀꯩꯅꯣ ꯌꯦꯟꯕꯨꯝꯕ ꯊꯣꯡꯍꯟꯕ ꯑꯩꯈꯣꯏ ꯍꯩꯇꯦ ꯍꯩꯇꯦ ꯍꯩꯇ꯭ꯔꯦ ꯑꯩ ꯃꯇꯦꯛ ꯚꯤꯗꯤꯑꯣꯁꯨ ꯌꯦꯡꯉꯨꯗꯦ ꯑꯃꯒ ꯀꯗꯥꯏ ꯁꯨ ꯇꯥꯗꯣꯔꯦ ꯋꯥꯠꯂꯤ ꯃꯤꯅꯤꯠ 35 ꯋꯥꯠꯂꯤ ꯅꯪꯒꯅꯤ ꯆꯥꯎ ꯑꯩꯅ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯗꯦꯒꯤ ꯑꯣꯐꯔꯒ ꯊꯥꯒꯗ꯭ꯔꯥ ꯊꯥꯗꯦꯅꯦ ꯑꯝꯇ ꯀꯩ ꯄꯣꯠꯅꯣ ꯃꯣꯏ ꯀꯩꯀꯥ ꯖꯤꯞ ꯗꯤ ꯑꯣꯐꯔ ꯊꯥꯕ ꯐꯖꯗꯦ ꯑꯝꯇ ꯑꯣꯏꯗ ꯄꯥꯗꯕ ꯊꯥꯎ ꯃꯣꯏꯒꯤꯗꯤꯀꯣ ꯍꯦꯛ ꯎꯕꯒꯅꯦ ꯈꯪꯕ꯭ꯔꯥ ꯄꯥꯝꯗꯦ ꯍꯦꯛ ꯎꯕ ꯍꯦꯛ ꯎꯕꯒꯅꯦ ꯄꯣꯠ ꯐꯖꯕ ꯌꯥꯎꯗꯣꯏ ꯈꯟꯒꯅꯦꯕ ꯑꯗꯣ ꯆꯪꯉꯀꯥꯟꯗ ꯑꯝꯇ ꯐꯖꯔꯝꯃꯣꯏꯕ ꯍꯥꯏꯕꯗꯤ ꯁꯦꯠꯄꯗ ꯐꯤꯒꯔ ꯇꯥꯗꯦ ꯑꯝꯇ ꯐꯖꯗꯦꯕ ꯑꯗꯨꯝ ꯃꯣꯜ ꯃꯄꯥꯗꯒꯤ ꯌꯦꯡꯕꯗꯗꯤ ꯄꯣꯠ ꯐꯖ ꯐꯖꯕ ꯌꯥꯎꯔꯝꯗꯣꯏ ꯃꯥꯟꯗ꯭ꯔꯅꯦ ꯈꯜꯂꯀꯥꯟꯗꯗꯤ ꯐꯖꯗꯦꯕ ꯃꯣꯏꯒꯤ ꯐꯕ ꯍꯥꯏꯕꯨ ꯀꯩꯅꯣ ꯌꯥꯝ ꯐꯩ ꯅꯦꯜ ꯄꯣꯂꯤꯁ ꯂꯩꯕ ꯌꯥꯏ ꯒꯨꯋꯥꯍꯥꯇꯤꯒꯤ ꯖꯨꯗꯤꯑꯣꯗꯗꯤ ꯐꯖꯕ ꯌꯥꯎꯋꯦ ꯁꯤꯗꯗꯤ ꯌꯥꯎꯗꯦꯀꯣ ꯅꯍꯥꯟꯋꯥꯏ ꯆꯪꯉꯨꯕꯒꯗꯣ ꯄꯤꯖꯥ ꯍꯠ ꯆꯥꯅꯤꯡꯉꯦ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯏꯁꯇꯣꯛꯁꯨ ꯍꯥꯎꯋꯦ ꯄꯤꯖꯥ ꯃꯨꯛꯕꯥꯡ ꯑꯣꯏꯅ ꯇꯧꯒꯗꯕꯅꯤ ꯑꯩꯗꯤ ꯕꯦꯀꯔꯤ ꯍꯥꯡꯉꯁꯤꯔꯥ ꯈꯜꯂꯤꯅꯤ ꯕꯤꯖꯤꯅꯦꯁ ꯋꯣꯃꯦꯟ ꯑꯣꯟꯊꯣꯛꯑꯕ ꯌꯨꯇꯨꯕꯔꯗ ꯌꯨꯇꯨꯕꯔꯁꯨ ꯑꯣꯏꯗꯣꯏꯅꯤ ꯀꯩꯅꯣ ꯍꯣꯏ ꯄꯩꯁꯥ ꯊꯤꯒꯤ ꯄꯥꯏ ꯆꯦꯜꯂꯦ ꯍꯥꯡꯒꯦ ꯂꯧꯊꯣꯛꯈ꯭ꯔꯗꯤ ꯑꯩꯈꯣꯏ ꯉꯁꯤ ꯆꯥꯏꯌꯣ ꯂꯧꯔꯅꯤ ꯂꯥꯟꯅꯕ ꯆꯥꯕꯩꯗꯣ ꯂꯥꯟꯖꯥꯎꯗ ꯆꯥꯕꯒ ꯆꯞ ꯃꯥꯟꯅꯔꯕ ꯆꯥꯔꯦ ꯉꯁꯤꯗꯤ ꯐꯖꯅ ꯍꯥꯎꯋꯦ ꯑꯌꯨꯛꯇ ꯀꯩꯝ ꯆꯥꯗ꯭ꯔꯤ ꯂꯥꯏꯈ꯭ꯔꯣꯝ ꯆꯠꯂꯨꯔꯦ ꯑꯗꯨꯒ ꯌꯦꯟ ꯆꯥꯏꯅꯤ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯌꯦꯟ ꯆꯥꯔꯒ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯅꯕ ꯌꯥꯗꯦ ꯃꯣꯏ ꯂꯣꯏꯔꯒꯕꯨꯗꯤ ꯀꯥꯏꯗꯕ ꯃꯣꯏ ꯑꯥꯗꯁꯨ ꯌꯥꯅꯕ꯭ꯔꯣ ꯈꯪꯗꯦꯕꯣ ꯃꯌꯥꯝ ꯀꯣꯏꯁꯟꯁꯦ ꯈꯨꯝꯕꯤꯔꯝꯃꯣ ꯑꯩꯈꯣꯏꯗꯤ ꯈꯪꯗꯕꯩ ꯍꯥꯏꯕꯅꯤꯗ ꯍꯣꯏ ꯀꯃꯥꯏꯅ ꯇꯧꯅꯒꯦ ꯈꯪꯗꯕꯩ ꯍꯪꯖꯕ ꯋꯥꯅꯤ ꯁꯤꯗ ꯑꯃꯨꯛ ꯁꯤꯗꯩ ꯑꯩꯈꯣꯏꯒ ꯇꯧꯔꯛꯇꯅ ꯁꯨꯛ ꯂꯦꯝꯅ ꯀꯣꯛꯂꯨꯔꯒꯗꯤ ꯆꯠꯅꯔꯝꯒꯅꯤꯗ ꯀꯩ ꯂꯥꯏ ꯈꯨꯔꯨꯝꯕ ꯈꯪꯗꯦꯕ ꯍꯥꯏꯗꯤ ꯌꯦꯟ ꯆꯥꯔꯕꯅꯤꯅ ꯍꯣꯏ ꯅꯣꯡꯉꯥꯜꯂꯒ ꯃꯐꯝ ꯃꯐꯝꯅ ꯄꯨꯔꯦꯅ ꯑꯩꯒꯤ ꯇꯣꯞꯁꯦ ꯃꯍꯤ ꯈꯨꯌꯥꯝꯁꯦ ꯌꯦꯡꯕ ꯋꯥꯠꯆꯩ ꯁꯥꯕꯩ ꯍꯥꯏꯔꯨꯔꯗꯤ ꯍꯋꯥꯏ ꯊꯣꯡꯕꯒ ꯂꯦꯕꯨꯒ
ꯕꯦꯁꯅꯤ ꯃꯥꯅꯦ ꯃꯁꯤꯗ ꯌꯦꯔꯨꯝ ꯉꯧꯕ ꯑꯃꯒ ꯌꯦꯔꯨꯝ ꯕꯨꯖꯤꯌꯥꯒ ꯑꯗꯨꯝ ꯑꯣꯀꯦ ꯍꯥꯎꯗꯤ ꯍꯥꯎꯔꯦ ꯍꯥꯎꯔꯦ ꯆꯥꯛ ꯌꯥꯝ ꯁꯨꯖꯟꯈ꯭ꯔꯦ ꯍꯥꯏꯕ ꯑꯗꯨꯝ ꯆꯥꯕꯅꯦ ꯑꯩꯈꯣꯏꯁꯦ ꯆꯥꯛ ꯂꯥꯝꯃꯦ ꯀꯅꯥ ꯑꯃꯨꯛ ꯅꯠꯇꯦ ꯑꯅꯧꯕ ꯍꯥꯏꯔꯛꯑꯣ ꯑꯣ ꯀꯥꯏꯒꯤ ꯍꯥ ꯀꯥꯏꯒꯤ ꯇꯧꯔꯔꯣꯏꯗ ꯊꯕꯛ ꯆꯤꯜꯂꯝꯅꯤꯅ ꯇꯧꯖꯔꯛꯇ꯭ꯔꯦ ꯑꯅꯧꯕ ꯃꯌꯥꯝꯁꯤꯅ ꯑꯩꯉꯣꯟꯗ ꯐꯦꯁꯕꯨꯛꯇ ꯍꯣ ꯀꯩꯗꯣ ꯃꯦꯁꯦꯖ ꯄꯨꯡꯊꯥꯗ ꯊꯥꯔꯦ ꯑꯁ ꯀꯣꯛꯀ ꯉꯥꯎ ꯌꯥꯅꯤ ꯑꯩꯗꯤ ꯀꯩ ꯍꯥꯏꯅꯣ ꯇꯣꯛꯅꯔꯨꯕꯨ ꯍꯥꯏꯕꯅꯦ ꯃꯥꯒ ꯀꯣꯏꯅꯁꯤꯕꯨ ꯍꯥꯏꯕꯅꯦ ꯅꯪ ꯅꯨꯄꯥ ꯅꯨꯄꯤ ꯌꯥꯝ ꯀꯣꯏꯕꯕꯨ ꯍꯥꯏꯕꯅꯦ ꯑꯣꯏ ꯃꯥ ꯂꯣꯏꯕ ꯌꯥꯅꯤ ꯉꯥꯎꯕ ꯌꯥꯅꯤ ꯃꯣꯏꯅ ꯈꯪꯕꯤꯔꯤꯕ ꯄꯥꯁꯇꯗꯤ ꯊꯥ ꯑꯃ ꯇꯧꯔꯝꯃꯁꯨ ꯄ꯭ꯔꯖꯦꯟꯗ ꯐꯔꯗꯤ ꯌꯥꯔꯦ ꯐ꯭ꯌꯨꯆꯔꯒ ꯀꯣ ꯃꯥꯅꯤ ꯄꯨꯝꯅꯃꯛꯀꯤ ꯄꯥꯁ ꯂꯩꯅꯔꯤꯅꯤ ꯀꯩꯅꯣ ꯍꯣꯏ ꯁꯤꯕꯕꯨ ꯃꯤ ꯁꯤꯗꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯆꯥꯎꯈꯠꯂꯕꯅꯤꯗ ꯊꯤꯔꯦ ꯁꯤꯗꯕꯗꯤ ꯀꯩꯁꯨꯝ ꯈꯟꯗꯦꯕ ꯍꯣꯏ ꯃꯤ ꯍꯥꯠꯂꯝꯕꯗꯤ ꯅꯠꯇꯦꯗꯅ ꯄꯥꯁꯇ ꯃꯤ ꯍꯥꯠꯂꯝꯕ ꯑꯣꯏꯔꯒꯗꯤ ꯋꯥꯔꯤꯅꯤꯗ ꯃꯥꯅꯤ ꯊꯤꯔꯦ ꯐꯖꯗ꯭ꯔꯦ ꯃꯨꯔꯦ ꯉꯧꯔꯦ ꯁꯤꯗꯕꯗꯤ ꯀꯩꯝ ꯅꯠꯇꯦ ꯀꯩꯝ ꯈꯟꯕꯤꯗꯦ ꯑꯉꯧꯕ ꯃꯤꯁꯨ ꯅꯨꯃꯤꯠ ꯈꯔꯅꯤꯗꯪ ꯅꯨꯡꯁꯥ ꯂꯦꯞꯄ ꯑꯗꯨꯝ ꯃꯨꯏ ꯑꯗꯨꯅꯦ ꯆꯨꯝꯃꯦ ꯑꯆꯨꯝꯕ ꯋꯥꯅꯤ ꯍꯥꯏꯁꯦ ꯂꯤꯞꯁꯇꯤꯛꯀ ꯂꯣꯏ ꯄꯣꯛꯑꯦ ꯑꯣ ꯑꯩꯕꯨ ꯂꯤꯞꯁꯇꯤꯛ ꯊꯥꯒꯤꯗ ꯃꯥꯜꯂꯦ ꯈꯤꯇꯪ ꯑꯩ ꯌꯥꯝ ꯃꯨꯔꯦ ꯌꯥꯗꯦꯗ ꯌꯥꯔꯦ ꯊꯤꯅꯣ ꯊꯤꯖꯕꯩ ꯑꯋꯥ ꯐꯗꯤꯒꯣꯝ ꯑꯁꯤꯗꯤ ꯄꯦꯟꯅꯕ ꯍꯥꯞꯆꯤꯟꯕꯅꯤ ꯃꯣꯏ ꯁꯥ ꯃꯔꯣꯏ ꯁꯥ ꯃꯔꯣꯏ ꯍꯥꯎꯔꯦ ꯑꯗꯨꯅ ꯆꯦ ꯁꯥꯒꯤ ꯀꯩꯅꯣꯗꯤ ꯇꯝꯕꯅꯦ ꯃꯥꯏ ꯔꯦꯁꯤꯄꯤꯗꯤ ꯇꯝꯕꯅꯦꯕ ꯃꯈꯜ ꯃꯥꯏ ꯚꯤꯗꯤꯑꯣ ꯂꯩ ꯑꯗꯣ ꯃꯍꯥꯎꯗꯤ ꯃꯥꯟꯅꯩꯔ ꯃꯥꯟꯅꯗ꯭ꯔꯤꯔꯗꯤ ꯈꯪꯗꯦ ꯃꯥꯟꯅꯩ ꯑꯗꯣ ꯍꯥꯏꯕꯗꯤ ꯈꯤꯇꯪ ꯁ꯭ꯂꯥꯏꯠꯂꯤ ꯍꯣꯏ ꯈꯤꯇꯪ ꯈꯦꯠꯅꯅꯤ ꯑꯩꯒꯤ ꯃꯍꯥꯎꯗꯤ ꯆꯞ ꯃꯥꯟꯅꯩ ꯈꯤꯇꯪ ꯑꯗꯣ ꯑꯩ ꯉꯝꯗ꯭ꯔꯦ ꯉꯝꯃꯔꯣꯏ ꯑꯩꯈꯣꯏ ꯄꯤꯖꯔꯁꯦ ꯆꯠꯄꯤꯅꯕ ꯉꯝꯗꯕ ꯆꯥꯕ ꯄꯨꯔꯛꯎꯅꯦ ꯀꯩ ꯄꯣꯠ ꯃꯇꯨꯝ ꯌꯥꯎꯔꯤꯗꯣ ꯌꯦꯡꯉꯣꯕ ꯌꯥꯎꯗꯦ ꯑꯂꯨ ꯌꯥꯎꯏ ꯃꯇꯨꯝ ꯌꯥꯎꯗ꯭ꯔꯦ ꯑꯣꯛꯑꯦꯗ ꯌꯥꯝ ꯇꯧꯔꯦ ꯄꯨꯛ ꯌꯥꯝ ꯊꯪꯒꯠꯂꯦ ꯆꯥꯏ ꯐꯅꯌꯥꯝ ꯆꯥꯛ ꯂꯥꯝꯅ ꯆꯥꯕꯅꯤꯅꯅꯦ ꯉꯝꯗ꯭ꯔꯦꯕ ꯐꯖꯅ ꯆꯥꯁꯜꯂꯒ ꯆꯠꯂꯨꯗꯣꯔꯤꯕꯅꯤ ꯀ꯭ꯂꯥꯁꯇ ꯃꯌꯥꯝ ꯍꯟꯗꯛꯀꯤꯁꯤ ꯆꯦꯛꯁꯤꯟꯕ ꯑꯃ ꯍꯦꯟꯖꯜꯂꯦ ꯆꯠꯄ ꯑꯝꯇ ꯊꯥꯗ꯭ꯔꯦ ꯅꯣꯏꯗꯤ ꯀꯃꯥꯏꯅ ꯇꯧꯗꯦ ꯑꯩꯈꯣꯏꯗꯤ ꯈꯟꯅꯔꯨꯕꯩ ꯈꯔꯅꯤ ꯀꯧꯅꯔꯨꯗ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛꯄꯨꯗꯤ ꯀꯧꯅꯔꯦ ꯐꯥꯒꯤ ꯇꯧꯅꯤꯗ ꯑꯩꯁꯨ ꯍꯥꯏꯕꯗꯤ ꯀꯥꯟꯅꯗꯧꯗꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯀꯧꯅꯒꯗꯧꯗꯣꯏꯅꯦ ꯂꯨꯍꯣꯡꯗ꯭ꯔꯀꯥꯟꯁꯤꯗ ꯆꯠꯂꯍꯦ ꯅꯪꯒꯤ ꯂꯨꯍꯣꯡꯕꯗ ꯅꯪꯅ ꯀꯖꯂꯤꯕꯗꯣ ꯅꯪꯒꯤ ꯂꯨꯍꯣꯡꯕꯗ ꯑꯩꯅ ꯁꯥꯏꯗ ꯐꯝꯃꯒ ꯀꯨꯟꯗꯣ ꯂꯦꯞꯄ ꯌꯥꯎꯕ ꯉꯝꯖꯗ꯭ꯔꯁꯨ ꯐꯣꯇꯣꯗꯤ ꯀꯥꯞꯄꯅꯤ ꯑꯗꯨꯒ ꯗ꯭ꯔꯦꯁ ꯐꯖꯕ ꯂꯩꯔꯅꯤ ꯅꯨꯡꯉꯥꯏꯔꯦ ꯗ꯭ꯔꯦꯁ ꯐꯖꯕ ꯂꯩꯔꯅꯤ ꯑꯗꯨꯏꯗꯤ ꯐꯔꯦ ꯕ꯭ꯔꯥꯏꯠ ꯇꯨꯕꯤꯒꯁꯦ ꯅꯣꯏꯅ ꯇꯧꯕꯤꯍꯜꯂꯅꯦꯕ ꯑꯗꯨꯗꯤ ꯅꯠꯇ꯭ꯔꯥ ꯀꯦꯛꯀꯁꯦ ꯑꯩꯅ ꯄꯨꯊꯣꯛꯇꯕꯤ ꯃꯣꯏꯅ ꯄꯩꯁꯥ ꯇꯤꯡꯍꯜꯂꯅꯤ ꯌꯥꯔꯣꯏ ꯑꯦ ꯑꯗꯨꯗꯤ ꯃꯃꯥꯟꯅꯕꯤꯅ ꯇꯧꯅꯕꯅꯤ
ꯀꯌꯥꯝ ꯂꯤꯛꯏꯅꯣ ꯌꯦꯡꯉꯣ ꯃꯆꯦꯗꯤ ꯈꯤꯇꯥꯒꯤꯐꯥꯎ ꯇꯧꯅꯤꯡꯗꯦ ꯇꯧꯅꯕ꯭ꯔ ꯃꯌꯥꯝ ꯑꯩ ꯈꯪꯗꯦ ꯑꯗꯨꯅꯅꯦ ꯇꯧꯅꯕ꯭ꯔꯅꯦ ꯕ꯭ꯔꯥꯏꯠ ꯇꯨꯄꯤꯗꯣ ꯃꯣꯏ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯇꯧꯅꯩꯗꯨꯗꯤ ꯑꯣ ꯑꯗꯨꯏ ꯇꯧꯊꯣꯛꯑ ꯂꯣꯏꯔꯦ ꯅꯠꯇ꯭ꯔꯥ ꯁꯔꯄ꯭ꯔꯥꯏꯖꯀ ꯄꯤꯗꯅ ꯑꯗꯨꯅꯦ ꯑꯗꯨꯗꯒꯤ ꯗ꯭ꯔꯦꯁ ꯐꯖꯕ ꯂꯩꯔꯅꯤ ꯔꯥꯅꯤꯒ ꯇꯧꯔꯒ ꯑꯁ ꯐꯖꯅ ꯏꯟꯊꯔꯅꯤ ꯑꯗꯨꯗꯒ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯃꯥꯡꯕ ꯅꯨꯡꯉꯥꯏꯕ ꯑꯅꯤꯁꯨ ꯂꯩꯇ꯭ꯔꯦ ꯑꯩ ꯁꯥꯏꯠꯇꯒꯤ ꯂꯥꯛꯄ ꯀꯅꯥ ꯅꯨꯄꯥ ꯃꯁꯛ ꯐꯖꯕ ꯌꯥꯎꯔꯛꯄꯒꯤ ꯑꯩ ꯁꯤꯖꯔꯦ ꯐꯥꯒꯤ ꯇꯧꯋꯤꯗ ꯅꯪ ꯃꯅꯤꯄꯨꯔ ꯂꯩꯔꯒꯦ ꯍꯥꯏꯕ꯭ꯔꯣ ꯀꯃꯦꯟꯗꯁꯨ ꯎꯔꯝꯕꯅꯤ ꯌꯨꯝꯅꯥꯝ ꯅꯤꯀꯤꯗꯤ ꯃꯅꯤꯄꯨꯔ ꯂꯩꯗ꯭ꯔꯕꯅꯤꯅ ꯁꯟꯖꯤꯇꯥꯁꯨ ꯃꯅꯤꯄꯨꯔꯗ ꯑꯣꯏꯅ ꯄꯨꯔꯛꯑꯣꯗꯅ ꯍꯥꯏꯅ ꯅꯪꯒꯤ ꯚꯤꯗꯤꯑꯣꯗꯅꯤ ꯎꯔꯝꯃꯤꯗꯣ ꯑꯩꯅ sida layar maya ante sida da de sida ꯂꯥꯏꯕꯛꯇ sidi kok natra brain manu wa natra laibak du laibak tama sida layar maya ai sida tamadu tawdesu ꯂꯥꯏꯕꯛ ꯍꯥꯏꯗꯣ ꯈꯨꯠꯅ ꯏꯗꯣꯏꯕ school ne yadi kaino mi khandaramana ba tawkhropna ma loi oine ꯑꯗꯣ ꯏꯁꯥꯗ ꯂꯩꯔꯦ ꯍꯥꯏꯕ ꯅꯪꯅ ꯂꯦꯞꯈ꯭ꯔꯒꯗꯤ ꯋꯥꯔꯤꯅꯤ ꯂꯦꯞꯄꯁꯨ ꯀꯅꯥ ꯈꯪꯉꯤ ꯍꯣꯏ ꯈꯨꯠꯇꯤ ꯈꯨꯕꯥꯛꯇꯤ ꯑꯅꯤꯃꯛ ꯐꯨꯗꯣꯏꯅꯦꯕꯀꯣ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯅꯤꯗꯣ ꯄꯨꯟꯅ ꯈꯨꯃꯤꯟꯅꯔꯒꯗꯤ ꯂꯥꯏꯕꯛꯅ ꯅꯠꯇꯦ ꯍꯥꯏꯕ ꯍꯣꯠꯅꯕꯁꯨ ꯃꯊꯧ ꯇꯥꯏ ꯀꯩꯅꯣ ꯍꯣꯠꯅꯔꯨꯈꯤꯒꯦ ꯅꯨꯄꯥ ꯐꯪꯕꯒꯤ ꯃꯤꯅ ꯍꯥꯏ ꯅꯨꯄꯥ ꯐꯪꯗ꯭ꯔꯦ ꯀꯥꯏꯅ ꯐꯪꯉꯤꯌꯦ ꯑꯗꯨꯗꯤ ꯇꯧꯔꯅꯨ ꯑꯗꯨꯗꯤ ꯇꯧꯔꯛꯀꯅꯨ ꯑꯗꯨꯗꯤ ꯇꯧꯔꯛꯀꯅꯨ ꯍꯣꯠꯅꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯕꯅꯦ ꯐꯪꯃꯟꯅ ꯍꯥꯏꯗꯤ ꯐꯪꯗꯕ ꯈꯣꯠꯇꯕꯗꯨꯗꯤ ꯍꯥꯏꯕꯤꯔꯛꯀꯅꯣꯕ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯐꯪꯉꯦꯕ ꯅꯨꯄꯤ ꯍꯥꯏꯕꯗꯨꯗꯤ ꯅꯨꯄꯥ ꯋꯥꯠꯇꯕꯅꯦ ꯅꯨꯄꯥꯗꯁꯨ ꯅꯨꯄꯤ ꯋꯥꯠꯇꯕꯅꯤꯗ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗꯤ ꯅꯠꯇ꯭ꯔꯣꯀꯣ ꯀꯥꯟꯅꯗꯦ ꯑꯗꯣ ꯂꯧꯕꯤꯒꯗꯕꯗꯨꯅꯤꯗ ꯋꯥꯔꯤꯕꯨ ꯃꯥꯅꯦ ꯍꯥꯏꯗꯤ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯈꯟꯗꯕ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯅꯕ ꯀꯣꯏꯕ ꯗ꯭ꯌꯨꯇꯤ ꯇꯧꯕꯤꯒꯅꯨ ꯌꯥꯔꯦ ꯏꯕꯨ ꯈꯨꯋꯥꯎꯁꯦ ꯄꯨꯅꯤꯡꯕ꯭ꯔꯥ ꯄꯨꯅꯤꯡꯗꯦ ꯅꯪ ꯁꯤ ꯐꯨꯔꯤꯠꯁꯦ ꯑꯃꯗꯤ ꯑꯩꯅ ꯇꯩꯁꯟꯈ꯭ꯔꯦ ꯁꯨꯗꯣꯛꯀꯦ ꯂꯦꯛꯀ ꯀꯥꯍꯜꯂꯝꯅ ꯅꯞꯇꯤ ꯇꯩꯁꯟꯗꯦꯍꯦ ꯀꯔꯤꯅꯣ ꯂꯦꯛ ꯍꯥꯏꯕꯗꯤ ꯊꯥꯎꯔꯦꯛ ꯍꯥꯏꯕꯅꯦ ꯑꯩꯅ ꯍꯥꯏꯕ ꯑꯣ ꯁꯣꯔꯤ ꯑꯉꯥꯎꯕꯤ ꯊꯤꯔꯦ ꯁꯛꯁꯦ ꯅꯁꯥꯗ ꯀꯟꯐꯤꯗꯦꯟ ꯂꯩꯕ ꯑꯣꯏꯔꯣ ꯊꯤꯔꯦꯅ ꯍꯥꯏꯅꯨ ꯃꯤꯅ ꯍꯥꯏꯍꯜꯂꯛꯑꯣ ꯊꯤꯔꯦ ꯏꯁꯥꯗꯤꯅꯦ ꯐꯖꯩ ꯍꯥꯏ ꯈꯟꯗ꯭ꯔꯒꯁꯨ ꯀꯟꯐꯤꯗꯦꯟ ꯑꯝꯗ ꯑꯩ ꯊꯤꯔꯒꯁꯨ ꯃꯤꯅꯗꯤ ꯊꯤꯌꯦ ꯃꯤꯅ ꯊꯤ ꯍꯥꯏꯖꯕꯗꯣ ꯍꯥꯏꯖꯕꯅꯦ ꯃꯤꯒꯤ ꯀꯝꯄ꯭ꯂꯤꯃꯦꯟꯅꯤ ꯍꯥꯏꯕꯗꯣ ꯅꯪ ꯍꯧꯖꯤꯛꯀꯤ ꯈ꯭ꯋꯥꯏꯗ ꯀꯩꯗꯨꯝꯃꯤ ꯅꯁꯥ ꯊꯤ ꯍꯥꯏꯗꯣ ꯃꯤꯅ ꯍꯥꯏꯍꯜꯂꯨ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯕ ꯅꯪꯅ ꯚꯤꯗꯤꯑꯣ ꯅꯝꯕ ꯈꯨꯗꯤꯡ ꯑꯩꯗꯣ ꯊꯤꯔꯦ ꯍꯥꯏꯕꯗꯣ ꯍꯥꯏꯅꯨ ꯍꯥꯏꯕ ꯋꯥꯅꯤꯗ ꯀꯟꯐꯤꯗꯦꯟ ꯑꯃ ꯂꯦꯚꯦꯜ ꯑꯃꯗ ꯂꯩꯌꯨ ꯍꯥꯏꯕ ꯋꯥꯅꯤ ꯑꯩꯅ ꯍꯥꯏꯁꯦ ꯑꯩ ꯐꯅ ꯊꯤꯔꯁꯨ ꯑꯩ ꯍꯥꯏꯗꯕꯅꯤ ꯑꯩ ꯊꯤ ꯃꯤꯅ ꯍꯥꯏꯖꯔꯒꯁꯨ ꯑꯩꯗꯣ ꯃꯋꯥ ꯂꯧꯗꯕꯤꯗ ꯆꯠꯂꯣ ꯍꯥꯏꯕ ꯋꯥꯅꯤꯗ ꯍꯣꯏ ꯆꯨꯝꯃꯦ ꯑꯩꯅ ꯇꯥꯛꯄꯤꯕ ꯂꯥꯏꯋꯥꯗꯣ ꯁꯤꯖꯤꯟꯅꯔꯤꯕ ꯁꯤꯖꯤꯟꯅꯔꯤ ꯃꯌꯥꯝ ꯑꯩ ꯐꯖꯩꯀꯣ ꯑꯩ ꯄꯛꯇ꯭ꯔꯦ ꯚꯤꯗꯤꯑꯣꯗ ꯄꯛꯇꯕꯅ ꯂꯣꯏꯔꯦ ꯍꯩꯅꯗꯕꯅꯁꯨ ꯂꯣꯏꯔꯦ ꯇꯨꯀꯠꯆꯕꯅ ꯀꯔꯤ ꯚꯤꯗꯤꯑꯣꯅꯣ ꯈꯪꯗꯦ ꯅꯨꯡꯉꯥꯏꯗꯣꯏꯅꯤ ꯀꯩꯅꯣ ꯌꯥꯔꯦ ꯂꯣꯏꯁꯜꯂꯁꯤꯁꯦ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯣꯏꯅ ꯁꯥꯟꯅꯔꯁꯤꯅꯦ ꯑꯣꯐꯂꯥꯏꯟꯗ ꯑꯣꯏꯅ ꯆꯠꯂꯒꯦ ꯃꯌꯥꯝ ꯑꯣꯐꯂꯥꯏꯟꯗ ꯁꯥꯟꯅꯔꯁꯤ ꯋꯥꯔꯦ ꯍꯥꯏ ꯆꯥꯕꯗ ꯋꯥꯔꯦ ꯋꯥꯔꯦ ꯆꯥꯕ ꯅꯠꯇꯦ ꯚꯤꯗꯤꯑꯣ ꯅꯠꯇꯦ ꯍꯥꯏꯕ ꯑꯩꯁꯦ ꯊꯧꯔꯣꯟ ꯌꯥꯝ ꯈꯪꯕꯤ ꯅꯨꯄꯤ ꯃꯥꯟꯗ꯭ꯔꯥ ꯍꯥꯏꯕ ꯈꯪꯕꯅꯦ ꯑꯩꯁꯦ ꯊꯕꯛ ꯁꯨꯅꯤꯡꯗꯕ ꯃꯌꯥꯝꯁꯤꯅ ꯈꯜꯂꯝꯗꯣꯏꯁꯦ ꯀꯔꯤꯅꯣ ꯋꯥꯔꯤ ꯆꯥꯏ ꯌꯦꯡꯉꯁꯤꯅꯤ ꯁꯤ ꯄꯤꯛ ꯊꯜꯂꯝꯃꯤꯅꯤ ꯃꯌꯥꯝ ꯄꯤꯛ ꯊꯜꯂꯝꯃꯤꯕ ꯑꯩꯈꯣꯏꯗꯗꯤ ꯑꯗꯨꯁꯨ ꯃꯑꯣꯡ ꯃꯥꯜꯍꯜꯂꯤꯅꯤ ꯃꯌꯥꯝ ꯁꯤꯁꯦ ꯑꯩꯈꯣꯏ ꯕꯥꯏꯅ ꯄꯤꯛ ꯊꯜꯂꯝꯃꯤ ꯂꯣꯏ ꯆꯠꯊꯣꯛꯈ꯭ꯔꯦ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯂꯞ ꯑꯦꯟ ꯁꯄꯣꯔꯠ ꯊꯝꯃꯣ ꯌꯥꯔꯦ ꯑꯂꯨ ꯂꯣꯏꯁꯜꯂꯣ ꯃꯌꯥꯝꯁꯦ ꯄꯤꯔꯣꯃꯤ ꯅꯪ ꯁꯤꯁꯇꯔꯒ ꯑꯩꯒꯒꯤꯗꯃꯛ ꯌꯥꯔꯦ ꯑꯩꯈꯣꯏ ꯕꯥꯏꯅ ꯀꯩ ꯈꯨꯃꯨꯅꯣ ꯑꯩ ꯐꯖꯅ ꯂꯣꯏꯁꯜꯂꯦ ꯑꯩ ꯀꯣꯂꯥꯖꯦꯟ ꯑꯝꯇ ꯊꯛꯎꯒꯦ ꯃꯥꯡꯉꯨꯕ ꯀꯣꯂꯥꯖꯦꯟ ꯑꯝꯇ ꯊꯤꯒꯦ ꯃꯥ ꯊꯤꯔꯤꯕꯅꯦꯕ ATMꯒ ꯑꯗꯩ ꯀꯣꯂꯥꯖꯦꯟꯗꯣ ꯑꯗꯨ ꯑꯅꯤꯗꯣ ATMꯗꯤ ꯐꯪꯉꯦ ATMꯗꯣ ꯑꯩꯈꯣꯏ ꯃꯥꯅ ꯕꯦꯛꯇ ꯍꯥꯞꯆꯟ ꯊꯝꯃꯝꯃꯕꯀꯣ ꯑꯩꯅ ꯃꯃꯥꯏꯒ ꯑꯁꯨꯝ ꯂꯩꯔꯝꯃꯤꯕ ꯑꯗꯨ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯁꯥꯔ ꯊꯤꯟꯖꯔꯛꯑꯒꯦ ꯉꯁꯤꯗꯤ ꯈꯔ ꯊꯤꯔꯁꯨ ꯋꯥꯔꯧꯏꯅꯣ ꯑꯩꯈꯣꯏꯗꯤ ꯐꯖꯩ ꯊꯤꯟꯖꯩꯀꯣ ꯑꯗꯨꯗꯤ ꯂꯣꯏꯁꯜꯂꯁꯤ ꯂꯣꯏꯁꯜꯂꯁꯦ
ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯂꯣꯏꯁꯤꯟꯅꯔꯦ ꯃꯌꯥꯝꯀ ꯚꯤꯗꯤꯑꯣ ꯁꯥꯏꯗꯕ ꯕꯥꯏ ꯊꯤꯔꯁꯨ ꯕꯥꯏ ꯊꯤꯅ ꯀꯃꯦꯟ ꯇꯧꯕꯤꯔꯛꯎ ꯊꯤꯅꯤ ꯌꯨꯝꯅꯥꯝ ꯁꯤꯁꯇꯔ ꯊꯤ ꯍꯥꯏꯅ ꯆꯥꯗꯤ ꯆꯥꯗꯤ